Ghost City Kuldhara Rajasthan ki Jaisalmer da laiba mafam mani Kuldhara hairibase apunba khungang kaya na sembe area amani Kuldhara haiba mafam se aduga masida around 1000 to 1500 Brahmin family ama khundara mi hai matam amada makoi sibu paliwal sagai gi mising haina kawi adubu ngasidi masigi mafam se tek kaitha khraba khungang ama oiduna leptuna lairi miyam gi koifam sanpham oiri matam aduda marupmi gi mayai da tarambani Kuldhara chatpagi tamak Langway lampi samlaga satla mathau tai adubu ngasi di madu chance oikre Kuldhara India gi khwaidagi kiningai ba mafam amani hairi 1825 ta khungang sigi mi sing loina ahing amata mangkisini kadai da makoi chat ki khangde ngasi di Rajasthan government na yengsinduna thamu pham am oikre The Legend of Kuldhara kaina lairik ke su ikre best seller so oiki ngasi su Kuldhara haisida ahing koi bachanghan nungthil da mi group toraga chat pe ai no problem but ahing da masida leibe allow nati maram ding asi su kai khra toi tharakli ba khungang asi ki mi mayam mama phamlaga wari sana bagi khonjel oina taisini nungthil da mi amata changlura ba su khongji khuji gi makholi soidana taisini aduga matanta chatluba mi kaya su masida sikre mangkre haina su hainari kayam chumbakhangde adubu India gi famous paranormal finder Gautam Tiwari ko nupa asina magi team mi kuntra puraga masigi mafam se survey to chatki kari makti leibano haib sing chen be chatki amasung camp torga hing su lek tu yengki makoina hing da taseng namaki mi group hamlaga wari sanapa mi sing da laukhong ba angang chen ba khuji amadi khongji khonjel ta ba phangki hairi masigi visit asigi khani matungda Gautam Tiwari ase mayumda masagi mayumda bathroom da matanta siduna leiramki magi death type ase mysterious death type ni ipa phana bathroom da sankraga ayukta siduna leirambani so Kuldhara India da khwaidagi hororoiba mafam khargi manungda ama oina launai aduga mi singna Kuldhara da leiramba asuk yamba mi sing ahinga mata karamna hekta mangkhibano loina mangkhibano haibsida theory ke are piriba Actually, masigi case 1825 aduai kini amasung India da British rule haurakpa is India company na nauna sandorakpa matamdani. So khun asina mangki bagi theory sing manungda khwaidagi thaja nari base masigi wari asini. Christabda 1820 da Jaisalmer da ningthoma pali magi ming Maharaja Gaj Singh gawi. Aduga magi governor kayasu lai mafam kuding da aduga sentum tax khongwat na ba diwan amaka magi lerami mingna Swarup Singh gawi. Ma Swarup Singh asigi ngausin na ba machanupam lerami magi mingna Salim Singh gawi. Amorom da Maharaja Gaj Singh ase yamna kupthana chatpa mi amati nati Diwan Swarup Singh gi machanipa ase tungda mapagi bahutta Salim Singh asibu mapagi post ase Diwan ama ohen creating thogi Diwan haise finance minister gumbani ngasi gi matam da hairaga Salim Singh gi area se pana chawi mana tax lupa paisa prajada gi lokhat pagi area se chawi Salim Singh sumsu ngausinaba misakni audagi mana senthunggi khongwatpagi post ase paikibadagi ngawba amuk hen kiram tax lokatpada minung sikar leramde Salim Singh nate Jalim Singh kaugadamani su hainakre aduga Kuldhara ko family lising amadagi lising makhai mukki khungang kharagi apun mafam ase masigi tax lobgi responsibility su Salim gini noma Salim asina khun asida visitor patanjada Kuldhara gi khwaidagi chawba mukhia or khun ningthau adugi 17 years ta faribi phajakrabi masak phajakrabi machanu pm lai madu ukhibani masidagi Salim Singh ngauduna hanki at any cost no ps lodabi yate khanki ningthau ki mini power laikra poni aduna mana khun asigi achau asang missing no ma raj darbar ko khalaga magi aning batu khanghanki nupi ado engon da lohong batani or nakhoi dagi atuki matik aina tax loni madu pi dabang yaroi nakhoi pi dab yaroi sini maudasu yadraga di aina akan arai nakhoi da soidra singdra kani aduna aigi wafam se asum haijabanate order ni nupi macha se engon da pibi usini Paliwal Brahmin dup ase yamna gauria kanba sagai datai makoi kanglup natana ngasi su luhungbi ati haibagi akan besat nabi da leiba kanglup ni yamna dharma ki chat nabi da thajaba aduga makoi ki dharma na makoi ki chat nabi dugi against the wang da sukja chataba aduna at any condition da nupi macha ase pibi ate Salim Singh da dharma ki chat nabi ki tayon nabani aduna dewan asigi wa ase Brahmin family asena sukam ngamkhide sukya ya pangamkhide makoi jadubang sagai ki chat nabi da yamna kanna follow torami hai matam du aduna aroi bada Salim Singh gi wafam se yadre khanglabada Salim Singh na army amano matharaki
hayeng ꯑꯩꯈꯣꯏꯒꯤ ꯕꯣꯔ ꯖꯥꯇ꯭ꯔꯥ ꯂꯥꯛꯀꯅꯤ ꯗꯤꯋꯥꯟ ꯁ꯭ꯇꯥꯂꯤꯝꯁꯤꯡ hayeng luhonggadabani natrabadi nakoigi san iroi hameng yaw lam yum loina mulagani masida entire khuna sigi meeting se awaba ta ki karino tawudabase makoi lotna wa tanaki khudakta namit aduda kari tawsi hai hayeng di laklani hai koi kai to hobi ai audagi loina ki loina ahing duda khungang se thadolaksi haina leplaki sini amasung makoigi alaiba poche san iroi yaw hameng sana lik loina puraga chanaki aduga khungang asida srap torang khibani hai matam duda Rajasthan se marubhumi ki marubhumi tani yengki bada makhoi kadai chatkani amatta khangdana khongsan ki sini Jaisalmer ki area thadokna satki matam duda khungang asigi mising Kuldevi mata se yamna latli sini adubu makhoi kadai de chatki bano masigi source amatta ngasi phawda khangde sini hing duda makhoi se pumang mangkre aduga tungda makoina lairamba khungang sida kanasu leibe yakhidre ki halli khanghalli misi mina thoki amasung ngasi di lam koibagi mafam oikre ngasi di YouTube amadi film gi timing oirabani na masigi mafam asigi wari ase trending oiduna sum leihalli adubu ahing amada makoi matau kramna mangki kani haibasida theory kaya ta muk naina kre naina kanglumna number 1 da wahangdi ahing amada loina phuktuna satkrabati mafam amade makoi pungani adubu kari gi desini kanglup amana masig reply da hai makai da makoi chai dun chatna khiram lagani ani subana makoi ni use toramba pot amata su mafam sidagi phangpham thoki tengkot amata su pukham amata su metal gi pot amata su adupu archaeological survey of India na thibada madu su phangte masi karigino tungda archaeological survey of India ki thijin bakanglup asina scientific method use tawduna mafam asibu yam thigat hungat khre masida thokriba case asigi reality karino maudagi result asumna mokoin hai mafam sida yum khara dinga sisu lepli aduga yum angam badi kai dura lebak ta takre scientist sing asina ahing amadata loina makoi chatkhiba mangkhiba ibse oibe yati haiki mi khara chatkhrabasu khara di soidara lemgani aduga makoina karigumba nomuta chatkhrabasu pot khara di bakoi sida hofam thoi laibak ni yot ki badi ya pona ti punamak amukta da thoklabadi pukham amatang tengkot amata su lehogani sana amata su natra kori mate amata su madu su amta phangde se kari kino masina takpadi makoi tap na mafam sidagi chatki bo oini gradually tap na khunhongbo oini makoi gi belonging punamak pudro chatki bo rangani aroibada scientist sing asina makoi gi yumsa kaisa sidasu yam phajan check tawki aduga yoharana fazana nei khibagi khudam phangi jawraba khun asida masida angam basi kibu oini makoi gi mising ahing amada aduga makoi gi use tonaba well gumba pokri gumba ising source gumba loina jigi yohara tugi matung di yakhi dabadagi mafam asel leibe yaraktre khanna makoi ase tapna thadok chatki boini tapna thadok khibaduna makoi gi poching ase loina pukhi boiramgani sini amukta ta chatki ba mangki bo oiroi gradually makoi ase tapna kun hongkibu oini maramdi earthquake fajana mafam asida lakibagi khudam phangi sini so adom na kari khalli madudi aina khangjabu wanati comment tibirago